Imes Paodam Yang Tabiri Basumbo Ahamamukta the Krumzari, Jose Maroiba Pauda, Clinic and Establishment Egg and Medical Release from Judicial Custody Hiramda Training Amadi Workshop Pangtokre. Namitarani Satrakpa Visa Samprak Abian Solution Cray. Luinana, Jayolama Chatagadaba Global Break Campaign Nasidige Hodokre. Jose Pausan on a Pizari. Manipur Laiba Health Officer Singh, Specialist Dr. Singh, Medical Officer in Sarja Singbo, Clinical Establishment Egg and Medical Release from Judicial Custody Habigi Matangda Nomagi Oiba Training Pibagluinana Workshop Program among us, Institute of Cooperative Management ICM Lampelda Pantokre, Directorate of Health Services Amadi State Health Service Nasinduna Pangtokiba Tharam Aduda Additional Advocate General Government of Manipur Oinap Momotana Thuiba Mitung Health and Family Welfare Director Dr. K. Razuna Thoromapu Aduga National Rural Health Mission Director and Bandana IAS Amadi Directorate of Health Services K. Additional Director Dr. K. S. Sachikumar Anina Kanaba Mitung Singwaki Tharomda the Wangaladuna Dr. K. Razuna High Clinic and Establishment Egg Asi Mapalamda Chanarabasu Manipur implement Udri Lamdam Asidadi, Manipur Nursing Home and Clinic and Registration Act 1992 on a Sane. Egasigi Makada, Maru Ena Gamet, Dr. Singna, Private Clinic da Practice Toba, Yingsin Bangami Haike. Clinician may have seen Pajana racism, Pajan Togodavni, when inspection to Umatam, the Pajana guidelines, Pajan in the Prajak Seba Togodavani, Masida Polotor Dragadi, Moisi penalty, PPI to Kangamani, and the Carmina Karihenamo, Pajana Togase, Nasiki discussions in a resource person, Mayam Laga, would discuss the Makalamani, at the Akun Bamana, according to jail the labor, medical release from the judicial custody happens in the Mexico, jail the labor. Masama Tom Laser, so medical facilities equally more to be have the Tapa, Yawanis. Mukhamantri Nong Tomem Birena, Asi, Jingi losing Basing, Amadi Miam Ginumeta Puna Unabaki Thoram, CM Secretary the Pangtokre. Numida Sida Jingi losing Basing, Amadi Miamna, Makoigi, grievances, Kaya Ado, Mukhamantri the Paodam K. Ayupung Nipa Makai the Nungten Punk, Amagaminin Nipu Pawa, Mukhamantriga, Unakiba Aduda, Charana Mioi. Lising Amaga, Chamanga Ronge Wakat, Chamri Rom Taki, Mukhamantri Napundu Kibada, Jingi Numid Amasong Miangi Numid, Punsinduna, Unabada, Ayambala Pusing, Housing, Masana Toriba, Sanan Lambi Tabaxing, Hana Kumang Sausen Ba Pambadagi, Banki Lont, Pinaba, Mating Pangnabagi Pongdokli, Masida Miamda, Wakalsagi Hanibilade, Banksing Nasu Mating Pang with the Noai Papawi, Miangi Numid Amasong losing Basing Unabada Aduda, Mukhamantrina Pongdo Kibani. Mukhamantri Namakata Haikibada, Mahitam Pam Singda, Mamangai degi, Sanaduna Lakpa, Taxikasi, Hona Lonsert, Bebar Singh, Skungi Syllabasta, Yahon Bio Haiba Wakan Amalaki, Mukhamantri na Wakadadu Yana Jume, Discipline Yaudaba, Society Adu, Lekha Tarabani, Hiramasi Education Mantri Kauraga, Skungi Syllabasta, Yahonduna, Discipline, Manten Tonava, Honagane Haiki. Atopo Wakadamada Mukhamantri na Pongdo Kibada Jingilu Singh Basing, Unaba Aduda Mamitang Balisabi Mari Laki, Makoina Pongdo Pada, Sargagi Ladibas Kimsing, Kadi Ladibaki Haibakang de Haiki, Mukhamantri na Mari Lenaba, Bibaki official Singkoduna, Makoi the Piba Yaba grievances, Pigadavani, Helkat Kudak the Pio, Disable Singh Amadi, Sonaraba Singh the Piba Yaba Mating Pina Bakangan K, Mukhamantri na Makata na Pongdo Pada. Go to village, Habda Lebliba Ase, go to village ke Wakat Singi Tabak Tha Asigi, Tarama Panda, delivery the Wene, Zun Kuntarutana, Kungang Salo Mission, Amu Hongdutuna, Kangalaba, Kungang Singda, grievances Pinaba, Kulmasa, Kangdo Pagaloinana, Miamda, Awanis, Bigane. Pawisana Hangba, Pakumda, Sarkar Gilay de Balamang Sing Ase, Mawang Amada, Sizinaba, Bisnapurgi Jila, Ekar Kun. Jawa Sundrenta Park Sengatuna income lang na bahonagani haiki. Housing journalist pension Thada Lupali Singh Mari Pangliba Ase Lising Taruk
ता हेंगनबा DIPR ga tanaduna awapar lebra yengsangane haiki Mukhamantri na tha asigi taramangada New Delhi da pangthokadaba Niti Ayog mifam lebana mangsungnana mifam ase pangthokpani hairi ngasigi unakiba duda tongan ba bibak sangi operation singsu saruyakhi BJP na lusingba central government na tahi mari aduga state government na tahi amamapung pharakpaga mari leinana BJP kaksing mandana sinduna haukiba me kuntaredagi satarapa bises samprak abhiyan resolution khrei BJP government na miyang gidamalata paikhaliba thabak sing miyamda pak sanna khanganaba amadi miyamda kanagadaba thabak thoram kaya paikhanabagi pandamda pangtokhiba bises samprak abhiyan asi Loishinbagi thoram amangase kaksing kendrege MLA Yangkham Sorsundage kaksin dureng wangwadaleba yumda pangthokre Tharomduda MLA Yangkham Sorsunder Singana athoiba mitung BJP kaksing mandange president Ketrimayom Sauba Singana Tharomabo kaksing 1/5 ki councillor Thangsam Kanamala Devi BJP kaksing mandalge vice president Sanasam Indurekha Devi, General Secretary Organization Naurem Samo, General Secretary Administration Yangkham Sanayama Singana, Akanaba Mitung Sing Oiki. Ngasiloshin Kibanumita beneficiary de Haina Pangtutuna Central Amadi State Gamena, Paikatpa Tongan by Scheme Kayagi, Kanaba, Pangan Kiba Sing, Miamda, Kanganabaga Mioyada, Saving Machine, Amazon Embroidery Machine, Yentoki Hairi. IFAM Amnesty International India Amasung Human Rights Sinduna Lukavi Singh Songtokduna Asumba Wayal Fangnabagi Honakiba Adubo Ningsingduna Sayola Masuna Satakadaba Break campaign Taram Ngasi Kurai Putiba Community Hall da Hodokray Taramadu da Saruya Kiba Human Rights Alert Executive Member Bablu Loitong Bamna Pungdokpada Fact and Account da Hatupi Kraba Lukrabi Mayam IFAM Ge Thongmi Singda Songtokduna Asumba Wayal Fangnanabagidamak Supreme Court da Chatuna Asumba Putongnaba Honabadagi Lamdamasida Fact and Account Gisang Yamna Hantare Isamsamna Lukabi Mayam Punsilaga Makoina Lepliba Thomabu Ikai Kumnabagaloinana Amnesty Global Break Campaign Tarongaloinana Campaign Asi Lamdamasigi Kajan Koya Singda Chatuna Pangtokani Thasagi Tara Tereta Zim Hall the campaign Asi Lushingani Haiki Taramadu da Saruya Kibi Mapuroiba Kana Krabi Amana Security na Chatakiba Ka Henba Tawong Kiabo Pungduloduna Tamoshong Pangtum Ki. Nasi world you in a Tatariba Amnesty International gi brave campaign system akogi ifam gi Lukrabi Singh amadi human rights alert ki activist sing na chongthoga leper ibasing maduda harassment pire ibasing adubu challenge tawwa amadi mogi thongna adubu koina celebrate to boina nasi brave campaign asi hongdokchabani masi akoi hafta amachumna chathajagani nasi kurai da pangtho ismaina manipur gi kachin koya singda chatna akoi brave campaign pangthokchagani Jupiter Club Thawal Bamont Lairakta Leibana Handa Pangthokiba Class 10 Amadi Dual Exam da Magwangna Panglapa Mairu Shingbo Pungning Tagladuna First Meritorious Award Amasong Prize Distribution Thoram Ngarang Club Asige Ground Pangthokre Tharamatuda Kangaba Assembly Constituency MLA or Suresh Kumar Hanage MLA or Londoni TMC Chairperson TS Samo Councillor Ais Zamuna W Ibochowa S Ibotombe Amadi Sai Imphal Radio Assistant Director K Michael na Athoiba Mitung Singh Oina Sarugaduna Thawal Municipal Council ge 1 number 10 ge Manungda Leiba Mahiroi Kuntaruk Amadi Jupiter Club na Konba Mapamda Leiba Mahiroi Tarataruk Punna Mahiroi Nipunithoibu Kudon Pot Singh Tamduna Puning Thawatke Taronga Mari Leinana MLA Suresh Kumar na Pongdo Kibada Laidiba Sarkar Asige Election Manifesto Dasu Yaukiba Nupi Masa Singbo Ahenba Miang Thamgani Haikiba Beti Bachao Beti Parao Haina Sandaga Menasu Kana Lauduna Laidiba Wapamasi Lamdamasida Tabak Oina Pakatba Udre Handa College Kara Gamena Lokakiba Madamda Nupi Singta Tamsaba College Ani SK Women College Amazon Waikomani Girls College Mirai Biramba Haibasi Yamna Laibak Tebani Masi Sarkana Amuk Hanna Kanbiduna Nupi Masa Mahirui Shingidamakta Paikat Bayaba Paikat Pinanabagidamak Sarkagi Puning Sing Ki
Welcome girls college si ako'y Thawal district ki hai Thawal district ka nate ngarang hada Kaching district khayo ki ngai ni sa urban districts da ako'y nupi college na na si welcome girls college hai beti bachao beti padhao na kan na hai ai party ki na wa ga de ko I am talking as in representative Sahi sigi kosem amadi bosem na lawba exam da kunsuba rank ta mai palakraba amadi first division da mai palakraba kada gram pansa ke manung da leba satra singda puning thawat po oina mana pibagi thoram ama kada gram pansa na sinduna ngarang kada kaithel community hall da pangthokre thoram atuda kada wabakai jila parisa ke member mz na thoiba mitung kada gram pansa ke pradhan e santina thoram kada gram pansa ke ex pradhan and Manglem social worker ke Ningtem Zau amadi retired headmaster as Irabona ikai khunaraba mitung sing oina saruga ki tharom dugi sarug ama oina gram panchayat asige pradhan e santige tha ohumge phangba tolopsu gram panchayat asige hallo eraba mioi chamagani phuma panda pension oina yanthoki hairi miamgi nimit tharongba loinana police community Licensed Group PCLG meeting Mori Police na Sindona Police IBida ngasi pangthokre ngasi gi thoram aduda Tombikanta DC Technopan Dr S Ibomsa SP Technopal CDO Mori gi DSP TS Thomas amadi Mori Police OC Lekho Hau YP Mori CDO OC Saktisent Mori Fire Service ge OC Surchandra amadi ate police officer sing amasung Mori da leiriba tongan ba community ge lusingba singchu saruga ki community leader singe Maike dage Tengnopan district ama oiraga DTO office leitabana driving license lopam leitabage awaba mayunari Mori da sarkar ge khudong sabasing Ase Panganbio Gan number 2 Lambi Ase Nong Khara Hek Subaga Lambi the Ising Hekta Saubuna Mi Chatpadayamna Kudung Sadri Haiki Hanadi Myanmar Ge Tamuda Changba Matamda Gari Achuba Sing Buduna Changlamba Adu Hosati Amuya Kidre Masida Tengnopan DC Tamugi DC da Wari Sabina Papung Singsen Ki Handag Impal More Lambida accident Tokiba Amada SP Technopal Ibomsana Pitis Samagyang Kai Loba Lokada Gunduna Mio Ani Kankibabu Leader Singna Tagapa Pondo K Mianginumit Tarum Kudingda More Hospital Ase Dr. Latebuki Wapam Gaya Bukatli Ganabadi Ipang Pang de Haiki Gen number 2 Mayada Saba Luiduna Sangaraba Sargage Shopping Mall Ngasi Power Pungsan Dodana Daduna Lady DC Tombikantana Hai Aikoi Punna Hona Mindaduna Sokhanaba Honasi upon Manapangane Haiki Aikoi Amatane Kalaga Amato Oina Ponse Haiki DC na Jehovah Jere Children Home Moreda Lupali Sing Yankai Mating Panglagadi Hainasu Haiki Amuramda DC Tombikantana DC Technopal Nauna Oirakpaga India Myanmar Lebaganige Border Survey Tauriba Amadi Subsidiary Pillar Kea Yungliba Singh Amadi border pillar sing so Hakting Nana Satuna so Yang Saluri Haina Makataki Library Theatre Kaksingna se Kudingi Laptana Pangtopa Skuntam Liba Mairu Singe Theatre Workshop Ngase Theatre Asige Rehearsal Holder Theatre Asige President Yambem Saiti Singa Amadi Director Uttam Kumar Naurina President Member Singoidana Haudokre Workshop Ase Sanginati Academy New Delhi Amasung Department of Art and Culture Government of Manipur ge Sandang Makada Sin Bakibane Theatre Workshop Haudopagi Tharamda Tongan Tongamba Skun Singdage Mahiroi Kunna Sarubyaki SP Impal West Tamting Ngamsangwa ge Miang Makada OC Mayang Infant Police Station ke SIS Sivakanta IPS na Lusingduna CDO Impal West Amasung Mayang Infant Police ke Apunba Tim Amana P Thongdaba Nupi ge photo sing WhatsApp ke kuthangda atopa mioida thabagi maralda Phobausaw Haibong Yangbidage Sayidu Rahman Chahi Kulumdoi Apokpa MD Siraz Ahmad Phare Haukiba Thagi Tang Tareta Mayang Infant Police Station da Tawrakiba Complaint Amaga Mari Lenana Mahapu Police Team na Thibahumbagi Thabak Sathakibane Mahapu Makata na Police Custody da
थासिगी तांग तरामंगा फावबा रिमांड लौथख्रे लोइनाना मखाताना थिजनबगी थबक संगचिले हाइरि The Kaksing YD Rashtrabhasa Hindi Mahavidyalaya Kaksingi Annual Literary Meet Function Lisingani Taranipant Ngasi Representative of Lawyers Ke Conference Hall the Pangthokre Tharum Duda Kaksing Municipal Council Ki Chairperson Naurem Sanjikumana Athoiba Mitung Retired Teacher and Wakangna Thoramapu Amadi Lilabati Hindi Mahavidyalaya Kaksingi Principal KSH Saubuna Akanaba Mitung Oiki Ngasigi literary meet ka mari lenana recitation competition, handwriting competition, painting competition, thangta amadi cultural and dance na singbagi tharom sing pangthokhi. Ngarang numidang pung taramathoi makhairom tabada Jiribam Police ke manung chamba pura madrasa Ahmedabad da Kuntratere suwa Assam Rifles ka khuthongnabada United Tribal Liberation Army PG kadar amasire ani phare Laikhidraba adudagi M16 ge rifle ama amadi pharaba anidagi 9 mm ge pistol ama phangle makhogi maming mathadi houzimaki oina phangdri mafam adu khulai matiksana paiba kadar asigi meoi khara satok sasin tawduna leire haiba pau phangbadagi kuntratere suba Assam Rifles ke kangbu ama mafam aduda sangsilubada nakal animakta minute tararom nongmai kamna khe thogdok thopam do Jiribam Police ke kangbu sangsilubada Camouflage sepa amasiraga anina soklaga lerambadagi phakhe kharana amambagi khudong sab lawraga nanthokre hairi mafam aduda ehenba forcing thomsinduna makatana ti humbagi thabak sathari hairi khongnemda ngasi nungthin pung mariga minute taramangarom tabada BIPL company ge water tanker AS 01 AC 8474 ga Sumo AS 01 BS 6387 Impal dagi lakpa amaga thingsanabada Sumoda tonglopa passenger mari sokpadagi AR troop singna lairok singda pokre hairi accident asina maram oiraga lambi jam oibadagi gari kya panduna lekhi loinana JCB laktuna lambi sathok sachin yanaba kotke hairi ngasi ayu pung tarerom tabada Infant Valley Academy School gi gapta masak khangdabasingna lathot cell bomb amathamlamlei bomb adu school gi miyoi singna thengnaduna police ta pau bibdagi ayu pung mapan makhairom tabada police ke bomb expert laktuna lokhatkhrai bomb kanana thamlamano haiba khangbangamdri lup amatana claim tawrak leitri thodok aduga mari leinana police na case ama lokhatuna makataba investigation sathakrai hairi apa apungi paudi phangde Haukiba tang nipan irai numita tinted glass napa gari thotuna lakpa mahut minister TS Sangkumagi machanupa TS Saitjit po police personnel singna khambada khamamdana gari kanna thaukhraga police personnel ani thomnambagi dama police na pharaba matong police custody remand leramba adu ngasi CJM Impal West Langkhan Pau to singe kota puthok pagaloinana lupa lag amagi PR benda velda thokre hairi Narendra Modi ki sarkar asina lomi ki interest sokpa tabakya locally aduga industrialist sing dadi lupa crore lakh ani dasmik manga phawbagi loan sing budi kokthokle wapamase Congress ke OBC department ke Delhi da pangthokpa meeting da wangang bada Congress President Rahul Gandhi na haikebane Industrialist singdana lupa crore lakh ani dasmik manga sino pithari adubu lomi dana pibidre industrialist ki myoi tara manga ge loan koktopi khrei lomi singi di loan kopi bage wapam leitebana lomi kaya suicide tawnari haiduna Rahul Gandhi na Modi government po singna ke hairi amoromda BJP chief Amit Sahan haikre democracy dadi opposition ke daite yamna zawi BJP ge slogan Congress Free India hairibase Congress party ge culture dagi ningtaman bane haibane Rahul Gandhi na mangoda personally attack tawbane haina loriba adu aranbane Congress po hinganba haibase Rahul Gandhi ge mathone aigi nate haina BJP ge president aphangdokhe Delhi government po thabak pajana tawbang amandanaba Prime Minister Office PM ona sille haiduna Chief Minister Arvind Kejriwal na maran sekre CBI amasung anti corruption branch ACB na phal kaya mahaki mathakta thangale haikhe
Thamari Mamangda Chief Secretary Anshu Prakash Pu Delhi Minister Singna Asur Toki Haizinduna IS Officer Singna Sangsilakaba Strike Ado Tokpayaro Haiduna PMO na Kihale Haidi Logi Matungi Nadi IS Singde Strike Tobaya de Haike Strike Tobugi Maramsu Kangdre Kari Dimano Haibasu Miamna Kangande Aranba case kaya Panchinduna Abki losing Basingi Mingchating Namba Porongkia Sili Haidi CBI Amasung ACB na Disangani Taramangage February Degi Abki Minister Kiagi Matata case Tangale Haina CM Krizwala Bakatana Pungdole Housing Arabada Marui Babao Amane Pizeri Clinical Establishment Egg and Medical Release from Judicial Custody Hiramda Training Amadi Workshop Pangtokre Numitarani Satrakpa Visa Samprak Abian Solution Cray Luinana Jayolama Chatagadaba Global Break Campaign Nasidige Hodokre Image Paodam Asigidi Matanga Sideloisere Ming Tabiri Punamapo Amukana Krumsari.